ꯁꯈꯤꯗꯣ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯆꯥꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯅꯕ ꯆꯠꯅꯕ ꯁꯤꯟꯕ ꯍꯧꯔꯦ꯫ ꯇꯣꯝꯕꯗꯤ ꯏꯉꯛꯄꯨ ꯉꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯈꯔ ꯍꯟꯗꯣꯔꯛꯂ ꯃꯥꯜꯂꯤ꯫ ꯌꯥꯅꯤꯡꯂꯛꯂꯤꯀꯥꯟꯁꯤꯗ ꯁꯝꯖꯤꯟꯍꯧꯅꯅꯕ ꯍꯣꯠꯅꯍꯧꯔꯒꯦ ꯈꯟ ꯇꯣꯝꯕꯅ ꯃꯆꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯆꯥꯛ ꯆꯥꯕ ꯂꯥꯛꯀꯦ ꯍꯥꯏꯔꯦ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯃꯄꯥ ꯍꯣꯏꯅ ꯂꯥꯛꯄꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕꯅꯤ, ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯃꯛ ꯌꯥꯔꯛꯏ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯍꯥꯟꯅꯒꯨꯝ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯦ꯫ ꯁꯈꯤꯁꯨ ꯉꯁꯤꯗꯤ ꯌꯥꯎꯁꯤꯜꯂꯤ꯫ ꯊꯤꯕ ꯈꯣꯠꯄ ꯇꯧꯔꯛꯄꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯈꯣꯟ ꯁꯤꯗꯨꯅ ꯃꯆꯥꯁꯤꯡꯗꯨ ꯑꯃꯗ ꯑꯃꯗ ꯊꯥꯗꯣꯛꯄ ꯍꯧꯔꯛꯏ꯫ ꯃꯊꯟꯇ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯔꯕꯗ ꯁꯈꯤꯅ ꯏꯁꯤꯡ ꯂꯤꯛꯂꯤꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯄꯥꯏꯈꯣꯝꯕꯒ ꯂꯤꯛꯂꯥꯏꯒꯒꯤ ꯆꯥꯛꯂꯨꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯩꯔꯛꯏ꯫ ꯆꯂꯥꯝꯕꯗꯨ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯊꯝꯍꯧꯔꯦ ꯍꯥꯏꯗꯨꯅ ꯈꯪꯆꯪ ꯆꯪꯂꯛꯄꯗ ꯃꯃꯥꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯈꯪꯂꯥꯎ ꯂꯥꯎꯅ ꯈꯪꯍꯩ ꯈꯪꯖꯤꯟ ꯍꯩꯔꯛꯏ꯫ "ꯀꯩꯅꯣ ꯃꯥ ꯅꯪ ꯇꯧꯏꯗꯨꯅ?" ꯁꯈꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ, ꯃꯁꯥꯗꯨ ꯅꯤꯛꯏ꯫ ꯆꯂꯥꯝꯕꯒꯤ ꯃꯈꯣꯜꯗꯨ ꯍꯧꯃꯟꯈꯤꯕꯒꯤ ꯇꯣꯝꯕꯒ ꯂꯤꯟꯊꯣꯏꯒꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯄꯅꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯃꯅꯤꯡꯗꯒꯤ ꯆꯪꯂꯛꯏ꯫ ꯂꯤꯛꯂꯥꯏꯕꯨꯗꯤ ꯑꯉꯥꯡꯗꯨ ꯐꯃꯨꯡꯗ ꯊꯥꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤꯕꯅꯤ꯫ "ꯍꯩ, ꯀꯩꯗꯧꯅꯔꯦ?" ꯇꯣꯝꯕꯅ ꯈꯪꯍꯪ ꯍꯪꯂꯛꯄꯅꯤ꯫ ꯆꯂꯥꯝꯕꯗꯨꯁꯨ ꯐꯠ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ "ꯈꯪꯗꯦ ꯕꯕꯥ, ꯑꯩꯈꯣꯏ ꯃꯥꯅ ꯀꯩꯅꯣꯝꯃ ꯆꯥꯛꯂꯨꯛ ꯑꯅꯤꯁꯤꯗ ꯆꯥꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯩꯅꯣ ꯈꯪꯗꯦ, ꯇꯨ ꯃꯈꯨꯠꯇ ꯀꯧꯇꯥ ꯃꯥꯟꯕ ꯑꯃꯁꯨ ꯄꯥꯏꯔꯤꯁꯤꯅꯤ." ꯆꯂꯥꯝꯕꯁꯤ ꯄꯨꯔꯥ ꯁꯗꯤꯡꯅꯤ, ꯌꯥꯏꯃꯒ ꯑꯣꯏꯔꯦ, ꯅꯨꯄꯥꯒ ꯑꯣꯏꯔꯦ꯫ ꯃꯈꯣꯜ ꯃꯋꯥꯅꯒ ꯃꯔꯣꯜ ꯑꯃ ꯆꯥꯎꯔꯤꯕ, ꯋꯥ ꯉꯥꯡꯕꯗꯁꯨ ꯑꯔꯣꯠ ꯑꯐꯣꯡ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯑꯎꯕ ꯑꯁꯦꯡꯕꯗꯨꯗꯪ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯕꯅꯤ꯫ ꯃꯌꯥꯝꯗꯨ ꯁꯈꯤꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯁꯈꯤꯗ ꯍꯨꯔꯥꯟꯕ ꯈꯪꯐꯥ ꯐꯥꯕꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯆꯤꯅꯤꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯂꯤꯟꯊꯣꯏꯅ ꯑꯃꯨꯛ ꯈꯪꯉꯩ ꯍꯥꯏꯔꯛꯏ꯫ "ꯑꯌꯥ, ꯑꯩꯈꯣꯏ ꯏꯅꯝꯃꯒ ꯑꯩꯈꯣꯏ ꯗꯥꯒꯒꯤ ꯄꯨꯈꯝꯅꯤꯁꯤꯗꯤ." ꯈꯔ ꯃꯈꯩ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯂꯦ, ꯀꯔꯤꯅꯣ ꯐꯠꯇ ꯍꯥꯎꯊꯤ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯁꯤ꯫ ꯅꯍꯥꯟ ꯃꯈꯩ ꯂꯥꯏ ꯈꯣꯏꯔꯝꯗꯣꯏꯅꯤ ꯍꯥꯏꯗꯅ ꯄꯣꯠ ꯆꯩꯒ ꯂꯩꯗꯨꯅ ꯆꯠꯄꯗꯣ ꯇꯣꯝꯕꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯄꯥꯏꯈꯣꯝꯕꯗꯤ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯤꯛꯂꯥꯏꯁꯨ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯌꯥꯝ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯑꯣꯡ ꯑꯃꯗ ꯂꯩꯅꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯤꯟꯊꯣꯏꯗ ꯀꯛ ꯊꯤꯜꯂꯒ ꯀꯩꯗꯧꯅꯔꯦ ꯍꯥꯏꯕꯒꯨꯝ ꯂꯣꯟꯅ ꯍꯪꯂꯛꯏ꯫ ꯂꯤꯟꯊꯣꯏꯅ ꯐꯣꯡꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ "ꯈꯪꯗꯦ ꯏꯅꯝꯃ, ꯑꯩꯈꯣই ꯃꯥꯅ ꯏꯅꯝꯃꯒ ꯗꯗꯥꯒꯤ ꯆꯥꯛꯂꯨꯛꯇ ꯀꯩꯅꯣꯝꯃ ꯍꯥꯞꯄꯦꯅ ꯇꯩꯍꯩꯅꯤ ꯊꯦꯡꯅꯩꯅ ꯇꯧꯔꯤꯁꯤꯅꯤ." ꯂꯤꯛꯂꯥꯏꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯇꯣꯝꯕꯅ ꯈꯣꯏꯗꯧ ꯂꯪꯈꯠꯈꯤꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯁꯈꯤꯗ ꯍꯪꯂꯛꯏ꯫ "ꯀꯩꯅꯣ? ꯍꯥ? ꯅꯪꯅ ꯄꯥꯏꯔꯤꯗꯨ ꯀꯩꯅꯣ? ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ." ꯇꯣꯝꯕꯒꯤ ꯍꯧꯅꯕꯤ ꯁꯥꯎꯔꯒ ꯋꯥ ꯉꯥꯡꯕꯗ ꯃꯔꯩ ꯇꯠꯄꯗꯨ ꯍꯧꯔꯛꯏ꯫ ꯁꯈꯤꯗꯨ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯇꯧꯔꯛꯂꯒꯗꯤ ꯁꯥꯎꯕ ꯃꯩ ꯍꯧꯔꯦ ꯍꯥꯏꯕ ꯑꯗꯨꯃꯛ ꯈꯪꯏ꯫ ꯁꯈꯤꯅ ꯄꯥꯈꯠꯂꯞ ꯇꯧꯅ, "ꯀꯩꯁꯨ ꯅꯠꯇꯤꯌꯦ, ꯑꯉꯥꯡꯁꯤꯡꯒꯤ ꯆꯥꯛꯁꯤ ꯅꯞꯄꯦ ꯍꯥꯏꯗꯅ ꯏꯁꯤꯡ ꯈꯔ ꯈꯤꯛꯄꯅꯤ." "ꯀꯔꯤꯑꯕ? ꯍꯥ? ꯀꯗꯥꯏꯗꯒꯤ ꯄꯥꯇ꯭ꯔꯅꯣꯗꯣ? ꯈꯨꯖꯥꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤ ꯅꯠꯇꯕ, ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕ ꯄꯣꯠꯁꯨ ꯅꯠꯇꯕ." "ꯅꯠꯇꯦ, ꯀꯗꯥꯏꯗꯒꯤ ꯏꯁꯤꯡꯅꯣ ꯍꯥꯏꯕꯅꯤꯗ, ꯅꯆꯤꯟ ꯊꯤꯒꯅꯨ ꯅꯨꯄꯤ, ꯅꯔꯣꯟ ꯆꯨꯝꯃꯨ, ꯅꯔꯣꯟ ꯌꯥꯝ ꯊꯨꯅ ꯆꯨꯝꯃꯨ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯅꯪ." "ꯍꯣ, ꯇꯧꯔꯤꯕꯅꯦ, ꯖꯥꯠ ꯖꯥꯠ ꯇꯧꯔꯤꯕ. ꯑꯁꯤꯒꯤ ꯃꯧ ꯑꯁꯦ ꯑꯩ ꯄꯥꯝꯗꯦ, ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯏꯆꯥꯁꯦ ꯐꯥꯗꯨꯅ ꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯀꯥꯏꯅꯍꯟꯗꯨꯅ ꯊꯝꯂꯤꯕꯁꯦ ꯎꯗꯕ꯭ꯔꯣ?" ꯁꯈꯤꯁꯨ ꯍꯟꯗꯛꯇꯤ ꯐꯤꯡꯒꯠꯅ ꯉꯥꯡꯂꯛꯄꯅꯤ꯫ ꯃꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ ꯇꯣꯝꯕꯅ ꯁꯈꯤꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯩ, ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯁꯤ. ꯃꯥꯡ ꯊꯥꯎ. ꯅꯪ ꯃꯥꯡ ꯊꯥꯎꯅꯦ." ꯁꯈꯤꯗꯨ ꯆꯠꯂꯣꯏꯒꯦ ꯇꯧꯏ꯫ ꯇꯣꯝꯕꯅ ꯈꯪꯂꯧ ꯂꯧꯔꯛꯄꯅꯤ꯫ "ꯅꯪ ꯑꯉꯥꯡ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩ ꯍꯧꯔꯛꯎ ꯍꯥꯏꯕ꯭ꯔꯥ ꯍꯥ? ꯁꯠ ꯃꯥꯡ ꯊꯥꯎ. ꯆꯠꯂꯣ." "ꯕꯕꯥ, ꯌꯥꯔꯦ ꯇꯣꯛꯑꯣ ꯌꯥꯔꯦ. ꯀꯥꯟꯗꯦꯁꯦ. ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯑꯀꯥꯟꯁꯤꯗ ꯑꯗꯨꯝꯅ ꯁꯥꯎꯕ ꯐꯠꯇꯦ. ꯏꯃꯥ, ꯅꯪ ꯆꯣꯟꯊꯣꯛꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ. ꯐꯅꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯕꯅꯤ, ꯉꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯡꯇꯥ ꯇꯥꯗꯦ. ꯅꯆꯥ ꯅꯃꯧꯗꯣ ꯅꯨꯡꯁꯤꯗꯕ ꯃꯤꯠꯌꯦꯡꯅ ꯁꯨꯝ ꯌꯦꯡꯈ꯭ꯔꯒꯗꯤ ꯅꯨꯡꯁꯤꯕ ꯉꯝꯗꯕꯅꯤ ꯏꯃꯥ. ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨ, ꯂꯣꯏꯅ ꯅꯨꯡꯁꯤꯔꯛꯀꯅꯤ. ꯍꯧꯖꯤꯛꯄꯨ ꯅꯁꯨ ꯌꯧꯔꯀꯥꯟꯁꯤꯗ ꯏꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯕꯨ ꯐꯗꯤ ꯐꯖꯗꯦꯍꯦ. ꯕꯕꯥ, ꯇꯣꯛꯑꯣ ꯌꯥꯔꯦ." ꯇꯣꯝꯕꯗꯨ ꯃꯆꯥꯅ ꯍꯥꯏꯕꯗꯤ ꯇꯥꯏ, ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ꯫ "ꯑꯆꯧꯕ, ꯏꯄꯥ ꯍꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦ. ꯍꯩ, ꯂꯤꯟꯊꯣꯏ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟ ꯈꯝꯖꯤꯟꯅꯕ ꯂꯩꯍꯧ. ꯍꯌꯦꯡ ꯕꯕꯥ ꯂꯧꯕ ꯂꯥꯛꯀꯦ. ꯆꯂꯥꯝꯕ, ꯆꯠꯅꯕ ꯇꯧꯁꯤ. ꯍꯩ, ꯃꯃꯥꯅ ꯃꯥꯡ ꯊꯥꯎ." ꯆꯂꯥꯝꯕꯗꯤ ꯏꯟꯈꯠꯂꯛꯄꯅꯤꯅ ꯏꯟꯖꯥꯡꯗꯨ ꯆꯥꯅꯤꯡꯂꯤꯕꯅꯤ꯫ ꯃꯄꯥꯅ ꯆꯠꯁꯤ ꯍꯥꯏꯔꯕꯅꯤꯅ ꯉꯁꯤꯗꯤ ꯁꯥꯎꯔꯤꯕꯅꯤꯅ ꯀꯤꯔꯦ꯫ ꯁꯈꯤ ꯃꯥꯡ ꯊꯥꯈ꯭ꯔꯦ, ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯅ ꯆꯂꯥꯝꯕꯕꯨ ꯈꯥꯝꯂꯒ
ꯑꯗꯥꯏꯋꯥꯏꯗ ꯂꯩꯔꯝꯕ ꯈꯨꯖꯥꯏ ꯑꯃꯗ ꯏꯟꯁꯥꯡꯗꯨ ꯄꯤꯛ ꯊꯟꯅ ꯁꯠ ꯍꯥꯞꯆꯤꯜꯂꯒ ꯄꯤꯔꯒ ꯍꯥꯏꯔꯛꯏ, ꯌꯨꯝꯗ ꯆꯥꯛꯇꯨ ꯐꯠ ꯀꯥꯝꯊꯣꯛ ꯑꯗꯨꯒ ꯆꯥꯔꯨꯔꯣ. ꯍꯣꯏ ꯇꯩꯃ. ꯃꯇꯩꯃꯅ ꯄꯤꯔꯤꯕꯗꯨ ꯂꯧꯔꯒ ꯆꯂꯥꯝꯕꯁꯨ ꯊꯣꯛꯈ꯭ꯔꯦ. ꯃꯌꯥꯝ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯄꯥꯏꯈꯣꯝꯕꯗꯨ ꯇꯞꯅ ꯐꯝꯊꯔꯛꯏ. ꯃꯍꯥꯛ ꯀꯣꯛꯀ ꯂꯣꯏꯅ ꯆꯥꯛꯂꯕꯅꯤ. ꯂꯤꯟꯊꯣꯏꯁꯨ ꯎꯪꯗꯨꯅ ꯐꯝꯈ꯭ꯔꯦ. ꯑꯗꯨꯕꯨ ꯂꯣꯏꯅ ꯎꯪꯅꯈ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯂꯤꯛꯂꯥꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯕꯦꯝꯃ, ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ. ꯅꯆꯥꯎ, ꯊꯦꯡꯉꯅꯤꯁꯦ. ꯏꯃꯥꯅ ꯄꯪꯗꯅ ꯇꯧꯔꯤꯅꯤ. ꯕꯕꯥꯅ ꯌꯨꯝꯗ ꯐꯖꯅ ꯍꯥꯏꯖꯔꯁꯅꯤ. ꯏꯅꯝꯃ, ꯆꯥꯛꯇꯨ ꯀꯤꯌꯦ ꯆꯥꯕ. ꯏꯆꯦ, ꯆꯐꯨꯗꯁꯨ ꯚꯥꯔꯤꯗ ꯑꯃ ꯌꯥꯎꯔꯤꯁꯤꯗꯤ ꯀꯩꯗꯧꯔꯒꯦ? ꯀꯩꯝ ꯇꯧꯔꯣꯏꯁꯤ, ꯏꯃꯥ ꯏꯕꯦꯝꯃ. ꯑꯣꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯁꯦ. ꯂꯤꯛꯂꯥꯏꯅ ꯀꯩꯁꯨ ꯈꯟꯗꯅ ꯇꯧꯊꯣꯔꯛꯄꯗꯨꯗꯗꯤ ꯂꯤꯟꯊꯣꯏꯁꯨ ꯄꯥꯏꯈꯣꯝꯕꯁꯨ ꯆꯥꯛ ꯆꯐꯨꯗ ꯌꯥꯎꯔꯤꯕꯗꯨ ꯊꯤꯗꯣꯛꯂꯒ ꯆꯥꯅꯕ ꯑꯍꯨꯝꯗꯨ ꯐꯝꯊꯔꯛꯏ. ꯁꯣꯝꯗꯅ ꯇꯣꯝꯕꯅ ꯉꯁꯤꯗꯤ ꯁꯈꯤꯗꯨ ꯌꯥꯝ ꯊꯤꯅ ꯉꯥꯡꯂꯦ. ꯃꯤꯑꯣꯏꯕꯒꯤ ꯋꯥꯍꯩ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥ ꯐꯥꯎꯕ ꯀꯣꯊꯣꯛꯄ ꯃꯈꯩ ꯉꯥꯡꯂꯦ. ꯅꯄꯥꯝ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯐꯥꯎꯕ ꯍꯥꯏꯔꯤ. ꯃꯈꯨꯠ ꯆꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ. ꯁꯈꯤꯁꯨ ꯉꯁꯤꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯟꯃꯟꯈꯤꯕꯅ ꯃꯍꯥꯛ ꯀꯞꯂꯦ. ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ. ꯇꯁꯦꯡꯅꯃꯛ ꯇꯣꯝꯕ ꯁꯈꯤꯒꯤ ꯃꯈꯨꯠ ꯆꯥꯗꯦ. ꯆꯂꯥꯝꯕ ꯅꯠꯇ꯭ꯔꯒ ꯂꯤꯟꯊꯣꯏꯅ ꯊꯣꯡꯂꯒ ꯆꯥꯕ, ꯅꯠꯇ꯭ꯔꯒꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯆꯥ ꯃꯃꯧꯅ ꯊꯣꯡꯕ ꯆꯥꯕꯁꯤ ꯑꯌꯥꯝꯕ ꯇꯧꯏ. ꯄꯥꯏꯈꯣꯝꯕꯒꯤ ꯌꯨꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯍꯥꯛ ꯑꯌꯥꯝꯕ ꯃꯇꯝꯗꯁꯨ ꯄꯥꯏꯈꯣꯝꯕꯒꯤꯗ ꯂꯩꯔꯛꯏ. ꯆꯥꯛ ꯏꯁꯤꯡꯁꯨ ꯑꯗꯨꯗ ꯑꯌꯥꯝꯕ ꯂꯣꯏꯅ ꯆꯥꯏ. ꯑꯍꯜ ꯂꯃꯟꯅ ꯀꯣꯜꯂꯛꯂꯕꯅꯤꯅ ꯄꯥꯏꯈꯣꯝꯕꯒ ꯂꯤꯛꯂꯥꯏꯒꯁꯨ ꯍꯔꯥꯎꯕꯗ ꯂꯣꯏꯖꯔꯦ. ꯇꯣꯝꯕꯗꯣ ꯔꯤꯇꯥꯌꯔ ꯇꯧꯒꯗꯕꯁꯨ ꯀꯨꯏꯔꯛꯇ꯭ꯔꯕꯅꯤꯅ ꯃꯁꯨ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯂꯦ. ꯃꯌꯨꯝꯗ ಚꯠꯄꯗꯤ ꯆꯠꯂꯤ, ꯑꯗꯨꯕꯨ ꯆꯥꯕ ꯊꯛꯄꯗꯤ ꯃꯆꯥ ꯃꯃꯧꯒꯤꯗ ꯑꯌꯥꯝꯕ ꯇꯧꯏ. ꯁꯈꯤꯁꯦ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ. ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤ ꯃꯉꯣꯟꯗ ꯑꯗꯨꯝ ꯀꯧꯏ, ꯉꯥꯡꯏ, ꯁꯦꯜ ꯊꯨꯝ ꯂꯣꯏꯅ ꯁꯤꯟꯅꯩ. ꯑꯗꯨꯕꯨ ꯊꯥꯖꯕ ꯑꯃ ꯃꯥꯡꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯦꯝꯕ ꯁꯥꯕ ꯁꯤꯃꯇꯪꯗꯤ ꯆꯥꯗꯕꯅꯤ. ꯐꯅ ꯌꯥꯝ ꯂꯨꯅ ꯇꯧꯔꯒꯁꯨ ꯃꯈꯨꯠꯅ ꯁꯦꯝꯖꯕ ꯃꯄꯨꯔꯣꯏꯕꯅ ꯆꯥꯗꯕ ꯍꯥꯏꯕꯁꯤꯗꯗꯤ ꯍꯦꯟꯅ ꯇꯣꯟꯕ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯂꯩꯔꯣꯏ. ꯃꯗꯨ ꯁꯈꯤ ꯍꯧꯖꯤꯛꯇꯗ ꯇꯞꯅ ꯚꯥꯞ ꯇꯥꯔꯛꯏ. ꯍꯥꯏꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈꯤ. ꯂꯤꯟꯊꯣꯏꯗꯨ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯃꯥꯡꯗ ꯆꯦꯟꯕꯗꯣ ꯑꯉꯥꯡ ꯑꯣꯏꯃꯜꯂꯤ ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯕꯅꯤ. ꯁꯈꯤꯒ ꯉꯥꯡꯕꯒ ꯆꯩꯕꯒꯗꯁꯨ ꯒ꯭ꯌꯥꯟꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯕꯅꯤ. ꯀꯔꯤ ꯈꯜꯂꯛꯂꯕꯅꯣ ꯈꯪꯗꯦ. ꯁꯈꯤꯗꯨ ꯂꯤꯟꯊꯣꯏ ꯆꯦꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯉꯁꯤ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯩ ꯏꯕꯨꯡꯉꯣ, ꯑꯉꯥꯡꯁꯤ ꯄꯨꯔꯣ, ꯊꯤꯜꯂꯛꯑꯅꯨ. ꯅꯣꯏ ꯑꯗꯣꯝꯗ ꯈꯥꯎꯌꯩ ꯇꯧꯒꯦꯔꯥ ꯀꯩꯅꯣ, ꯅꯣꯏꯅ ꯊꯣꯛꯄ ꯑꯃ ꯇꯧꯈ꯭ꯔꯣ. ꯑꯩ ꯏꯟꯊꯣꯔꯛꯂꯒꯦ. ꯃꯄꯥ ꯍꯣꯏꯅ ꯊꯤꯜꯂꯛꯂꯒꯗꯤꯅꯦ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯈ꯭ꯔꯅꯤ. ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯦꯝ ꯅꯧꯗꯅ ꯇꯧꯗꯅ ꯑꯃꯨꯛ ꯂꯧꯈꯠꯄ ꯍꯥꯏꯗꯨꯅꯤ. ꯁꯤꯗ ꯁꯨꯝ ꯊꯝꯕꯁꯤ ꯕꯦꯔꯥ ꯀꯥꯔꯛꯀꯗꯧꯔꯦꯅꯦ. ꯑꯇꯣꯞꯄ ꯅꯨꯄꯥ ꯅꯍꯥ ꯑꯃꯨꯛ ꯈꯪꯅꯔꯛꯂꯒꯗꯤ ꯁꯣꯏꯗꯅ ꯋꯥꯊꯣꯛꯅꯕ ꯇꯥꯔꯦ. ꯅꯁꯥꯒꯤ ꯅꯅꯥꯛꯇ ꯊꯝꯂꯒꯅꯦ ꯅꯁꯥꯅ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯆꯔꯣ. ꯊꯤꯅꯒ ꯇꯧꯕꯒꯗꯤ ꯌꯥꯔꯣꯏꯀꯣ, ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤ, ꯅꯪ ꯈꯪꯉꯨ ꯃꯗꯨ. ꯅꯨꯄꯥꯗꯨꯗꯤ ꯂꯤꯒ ꯂꯤꯁꯜꯂꯛꯂꯦ. ꯂꯤꯟꯊꯣꯏꯅ ꯑꯉꯥꯡꯒ ꯑꯣꯏꯔꯦ. ꯄꯥꯝꯖꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯕꯅꯤ. ꯃꯗꯨ ꯍꯦꯛ ꯇꯥꯕꯒ ꯈꯨꯝꯂꯦ, ꯑꯗꯨꯗꯤ ꯑꯩ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯎꯒꯦ? ꯑꯗꯨꯒ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯕ? ꯍꯩ, ꯑꯗꯨ ꯂꯩꯕꯗꯨꯕꯨ ꯀꯩꯅꯣꯅꯦꯍꯦ? ꯑꯆꯥꯄꯣꯠ ꯄꯤꯔꯝꯒꯦ ꯍꯥꯏꯗꯅ ꯀꯣꯛꯊꯣꯛꯎ, ꯑꯗꯨꯒ ꯒꯥꯔꯤꯗ ꯊꯣꯛ ꯍꯥꯞꯄꯒ ꯄꯨꯈꯣ. ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯇꯥꯛꯅꯈꯤꯒꯗ꯭ꯔꯣ ꯅꯪꯕꯣ? ꯃꯃꯥꯡꯒꯤ ꯅꯈꯣꯏ ꯆꯦꯟꯕꯗꯨꯕꯨ ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯕ꯭ꯔꯣ, ꯍꯥ? ꯏꯃꯥ, ꯍꯣꯏ ꯑꯗꯨꯕꯨꯗꯤ. ꯍꯥꯏ, ꯃꯕꯨꯡꯁꯨ ꯃꯌꯨꯝ ꯃꯀꯩ ꯉꯟꯅ ꯄꯥꯟꯕꯅꯤ. ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅ ꯊꯝꯃꯤꯀꯣ ꯃꯧꯒꯗꯣ. ꯅꯈꯣꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ. ꯅꯨꯄꯤꯁꯤ ꯅꯨꯄꯥꯒꯤ ꯃꯈꯨꯠꯇ ꯌꯥꯝ ꯂꯩꯕꯅꯤꯀꯣ. ꯅꯪꯅ ꯅꯤꯡꯊꯤꯅ ꯊꯝꯂꯤꯈꯩ ꯅꯨꯄꯤꯁꯤ ꯐꯒꯗꯧꯔꯤꯕꯅꯤ. ꯃꯁꯛꯇꯁꯨ ꯂꯝꯆꯠꯇꯁꯨ. ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯍꯣꯏ ꯏꯃꯥ, ꯑꯩ ꯒ꯭ꯌꯥꯟ ꯂꯣꯏ ꯇꯥꯖꯔꯦ. ꯅꯣꯛꯃꯤ ꯈꯨꯝꯂꯛꯄꯅꯤ. ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ. ꯑꯗꯨꯝ ꯇꯧꯗꯅ ꯂꯤꯟꯊꯣꯏꯗꯣ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯈ꯭ꯔꯦ. ꯃꯄꯥꯅ ꯈꯔ ꯁꯥꯎꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯅ ꯁꯥꯎꯔꯁꯨ ꯃꯔꯥꯏꯕꯛꯀꯤꯅꯤ, ꯏꯆꯜ ꯃꯊꯟꯇꯅꯤ, ꯍꯨꯟꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯇꯣꯝꯕꯁꯨ ꯁꯥꯎꯕ ꯐꯔꯦ. ꯁꯥꯎꯗ꯭ꯔꯕꯅꯤꯅ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯦ. ꯑꯗꯨꯒ ꯐꯖꯅ ꯂꯨꯍꯣꯡꯐꯝ ꯊꯣꯛꯄ ꯍꯣꯡꯂꯦ. ꯃꯌꯥꯝꯅ ꯃꯌꯨꯝ ꯉꯟꯅ ꯄꯥꯟꯅꯕꯗꯨ ꯎꯕꯗ ꯆꯂꯥꯝꯕꯗꯤ ꯗꯥꯏ ꯍꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯖꯔꯒꯦ, ꯐꯖꯅ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯂꯥꯏꯔꯤꯛꯀꯤ ꯍꯤꯔꯝ ꯑꯁꯤꯗ ꯁꯦꯝꯕꯤꯌꯨ ꯍꯥꯏꯔꯦ. ꯆꯂꯥꯝꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯥꯏꯈꯣꯝꯕꯒ ꯃꯄꯥꯒꯅꯁꯨ ꯌꯥꯔꯦ. ꯑꯗꯨꯕꯨ ꯃꯇꯩꯃꯒ ꯄꯨꯂꯞ ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯟꯁꯤꯟꯕꯤꯗꯨꯅ ꯑꯅꯤꯗꯨ ꯀꯣꯂꯦꯖ ꯀꯥꯍꯜꯂꯤ.
ꯆꯂꯥꯝꯕꯅ ꯃꯇꯩ ꯃꯕꯨ ꯃꯃꯥꯗꯧꯅ ꯀꯣꯏꯁꯟ ꯍꯦꯛ ꯁꯦꯟꯅꯖꯩ꯫ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯗꯨꯗꯁꯨ ꯃꯇꯩ ꯃꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯦꯛ ꯂꯥꯎꯊꯣꯛꯏ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯃꯄꯨꯔꯣꯏꯕꯗꯨꯅ ꯂꯨꯅ ꯇꯧꯗꯨꯅ ꯈꯔ ꯊꯦꯝ ꯈꯔ ꯆꯩ ꯇꯧꯗꯨꯅ ꯂꯣꯏꯅꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯆꯍꯤ ꯈꯔꯗꯤꯗꯨꯃꯛ ꯍꯧꯖꯤꯟꯈꯤ꯫ ꯍꯣꯠꯅꯕ ꯀꯟꯕ ꯄꯥꯏꯈꯣꯝꯕꯗꯨ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃ ꯇꯧꯕꯁꯤꯡ ꯑꯗꯨ ꯃꯥꯏ ꯂꯣꯏꯅ ꯄꯥꯈꯠꯂꯛꯄꯗꯨꯗ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁ ꯑꯃꯃꯝ ꯂꯣꯏꯅ ꯑꯣꯜꯂꯛꯂꯤ꯫ ꯃꯄꯥꯁꯨ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯒ ꯃꯆꯥꯒꯤꯗꯨꯗ ꯃꯇꯦꯡ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯥꯏ ꯄꯥꯛꯄꯁꯨ ꯍꯦꯟꯒꯠꯂꯛꯄꯅꯤ꯫ ꯑꯁꯣꯝꯒꯤ ꯃꯕꯥꯏ ꯍꯣꯏ ꯑꯗꯨꯁꯨ ꯃꯥꯒꯤꯗꯨꯗ ꯊꯕꯛ ꯂꯣꯏꯅ ꯄꯤꯁꯤꯟꯗꯨꯅ ꯄꯥꯏꯈꯣꯝꯕꯅ ꯇꯧꯈꯠꯂꯛꯄꯗꯒꯤꯗꯤ ꯃꯕꯥꯏꯁꯤꯡꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯁꯤꯅꯤ ꯍꯣꯠꯅꯕ ꯀꯟꯕ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯑꯃꯅ ꯃꯇꯦꯡ ꯇꯧꯔꯛꯄꯗ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕꯁꯤꯡꯁꯨ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯍꯥꯏꯔꯤꯕꯁꯤ꯫ ꯇꯧꯕꯇꯕꯨ ꯃꯤꯁꯛ ꯑꯗꯨ ꯃꯥꯒꯤ ꯃꯤꯁꯤꯡꯕꯨ ꯃꯄꯨꯛꯆꯦꯜ ꯁꯦꯡꯅ ꯁꯦꯝꯒꯠꯅꯤꯡꯕ, ꯑꯐꯕ ꯆꯥꯎꯈꯠꯄ ꯋꯥꯈꯜ ꯈꯟꯕ, ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯃꯗꯤ ꯑꯣꯏꯕ ꯇꯥꯏ꯫ ꯁꯦꯜ ꯐꯅ ꯄꯥꯏ ꯍꯥꯏꯗꯨꯅꯁꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯁꯥ ꯃꯇꯣꯝꯇꯒꯤ ꯈꯟꯕ ꯃꯤꯗꯤ ꯃꯥꯒꯤꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯂꯦꯞꯄꯤꯕ ꯃꯤ ꯊꯤꯕ ꯋꯥꯒꯅꯤ꯫ ꯁꯦꯜꯅ ꯂꯩꯕ ꯌꯥꯕꯗꯨ ꯈꯛꯇ ꯐꯪꯒꯅꯤ, ꯊꯃꯣꯏꯒꯤ ꯃꯔꯤꯗꯤ ꯐꯪꯂꯣꯏ꯫ ꯃꯇꯝꯗꯤ ꯊꯤꯡꯕ ꯉꯝꯍꯧꯕ ꯅꯠꯇꯦ, ꯖꯔ ꯖꯔꯗꯃꯛ ꯍꯧꯖꯤꯟꯈꯤ꯫ ꯆꯂꯥꯝꯕꯁꯨ ꯊꯕꯛ ꯃꯆꯥ ꯑꯃ ꯐꯪꯈ꯭ꯔꯦ꯫ ꯁꯈꯤꯁꯨ ꯁꯦꯜ ꯋꯥꯠꯇꯦ, ꯑꯃ ꯇꯧꯔꯦ ꯍꯥꯏꯔꯒꯁꯨ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯆꯥꯛꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯛꯂꯛꯇꯨꯅ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯨꯅ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅꯃꯛ ꯈꯪꯏ꯫ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯃꯅꯤꯗꯨ ꯐꯥꯎꯕ ꯃꯁꯛ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯥ ꯈꯛꯇꯒꯤ ꯃꯁꯛꯇꯤ ꯈꯪꯗꯦ꯫ ꯃꯗꯨ ꯑꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯁꯈꯤ ꯍꯧꯖꯤꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯪꯗ꯭ꯔꯕꯅꯤ꯫ ꯂꯤꯛꯂꯥꯏ ꯂꯥꯏꯔꯤꯛ ꯃꯄꯨꯡ ꯐꯥꯅ ꯇꯝꯂꯤ, ꯑꯗꯨꯕꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛꯇꯤ ꯇꯧ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯥꯒꯤ ꯑꯆꯥꯔꯒꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕꯤ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯉꯁꯤꯗꯨ ꯂꯤꯛꯂꯥꯏ ꯃꯀꯣꯛꯇ ꯐꯤ ꯑꯉꯧꯕ ꯑꯃ ꯌꯦꯠꯁꯤꯟ, ꯐꯤꯗꯣꯟꯀꯁꯨ ꯆꯤꯡꯈꯠ ꯇꯧꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯜꯂꯛꯂꯒ ꯃꯆꯥꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯃꯥ, ꯑꯩꯒꯤ ꯏꯁꯤꯡꯗꯣ ꯇꯪꯈꯥꯏꯇꯪ ꯍꯥꯞꯄꯤꯌꯨ, ꯄꯤꯛ ꯊꯟꯅ ꯍꯥꯞꯀꯅꯨ, ꯑꯩ ꯂꯣꯏꯅ ꯊꯛꯄꯗꯨ ꯉꯝꯗꯦꯕ꯫ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯈꯣꯡꯎꯞ ꯇꯣꯡꯁꯤꯟꯕꯤꯅ ꯂꯤꯛꯂꯥꯏꯅ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯍꯥꯞꯄꯕꯅꯤ, ꯃꯃꯥꯅ ꯂꯣꯏꯅ ꯇꯧꯔꯕꯅꯤ꯫ ꯑꯗꯣ ꯁꯔ ꯍꯣꯏ ꯃꯤꯁ ꯍꯣꯏꯅ ꯇꯥꯛꯄꯗꯣ ꯐꯖꯅ ꯇꯥꯔꯨꯀꯣ ꯏꯆꯥꯗꯤ, ꯃꯔꯝ ꯃꯣꯛꯄꯅꯤ, ꯀꯥꯎꯁꯤꯟꯅꯕ ꯌꯥꯗꯦꯀꯣ꯫ ꯅꯨꯡꯇꯤꯒꯤ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯏ꯫ ꯅꯨꯡꯇꯤꯒꯤ ꯃꯔꯝ ꯃꯣꯛꯅꯕꯅꯤ ꯃꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯁꯤꯁꯦ ꯂꯣꯏꯔꯦ, ꯃꯃꯥꯗ ꯅꯨꯡꯁꯤꯕꯤ ꯇꯧꯔꯣ꯫ ꯃꯃꯥ ꯃꯆꯥꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯇꯣꯝꯕꯅ ꯃꯄꯥꯟꯗꯒꯤ, ꯍꯦ, ꯏꯁꯨꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯤ ꯇꯧꯔꯤꯗꯨꯕꯣ? ꯊꯦꯡꯉꯅꯤ ꯅꯈꯣꯏꯕꯣ, ꯑꯩ ꯊꯤꯜꯂꯝꯃꯒꯦꯅꯦ ꯁ꯭ꯀꯨꯜꯗꯣ꯫ ꯄꯨꯄꯨ, ꯂꯣꯏꯔꯦ, ꯃꯁꯨꯅ ꯈꯨꯝꯕꯅꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯆꯪꯂꯛꯇꯨꯅ ꯃꯆꯥꯕꯨ ꯄꯝꯈꯠꯈ꯭ꯔꯦ꯫ ꯄꯨꯄꯨꯗ ꯊꯤꯜꯍꯜꯂꯨꯀꯣ, ꯍꯣꯔꯦꯟ ꯂꯧꯕꯗꯤ ꯄꯄꯥ ꯑꯗꯨꯝ ꯂꯥꯛꯀꯦ꯫ ꯍꯣꯏ ꯄꯄꯥ꯫ ꯄꯥꯏꯈꯣꯝꯕꯅ ꯄꯝꯂꯒ ꯃꯆꯥꯕꯨ ꯃꯄꯨꯗ ꯁꯤꯟꯅꯩ꯫ ꯇꯣꯝꯕꯅ ꯃꯁꯨꯕꯨ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯉꯟꯅ ꯅꯍꯥ ꯑꯣꯏꯅ ꯃꯁꯨ ꯐꯪꯂꯕꯅꯤꯅ ꯃꯁꯨꯒꯤꯗꯃꯛ ꯇꯧꯅꯤꯡꯕ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯣꯝꯕꯁꯤ꯫ ꯑꯦꯛꯇꯤꯚ ꯁꯔꯚꯤꯁꯇꯒ ꯂꯩꯔꯛꯂꯦ, ꯈꯤꯡ ꯍꯦꯛ ꯂꯥꯎꯏ꯫ ꯃꯁꯨꯁꯤꯗ ꯁꯦꯟꯅꯕꯗ ꯃꯍꯥꯛ ꯑꯋꯥ ꯑꯅꯥꯒ ꯂꯣꯏꯅ ꯀꯥꯎꯔꯕꯅꯤ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯂꯤꯛꯂꯥꯏꯒ ꯄꯥꯏꯈꯣꯝꯕꯒꯗꯣ ꯅꯨꯡꯁꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯄꯤ꯫ ꯑꯃꯅ ꯃꯌꯦꯛ ꯅꯥꯏꯕꯤꯒ ꯁꯦꯠ ꯆꯥꯗꯨꯅ ꯔꯥꯅꯤꯒ ꯏꯜꯂꯒ ꯅꯥꯟꯅ ꯂꯦꯞꯄꯅꯤ꯫ ꯑꯃꯅ ꯐꯣꯔꯃꯦꯜ ꯗ꯭ꯔꯦꯁꯀ ꯁꯦꯠ ꯆꯥꯗꯨꯅ ꯃꯁꯥ ꯅꯥꯟꯅ ꯃꯁꯥ ꯃꯎ ꯐꯅ ꯂꯦꯞꯄꯅꯤ꯫ ꯑꯅꯤꯃꯛ ꯃꯥꯒꯤ ꯑꯣꯏꯕ ꯏꯟꯇꯔꯚ꯭ꯌꯨ ꯂꯩ ꯉꯁꯤꯁꯤ꯫ ꯂꯤꯛꯂꯥꯏꯅ ꯃꯥꯒꯤ ꯑꯆꯥꯔꯒꯤ, ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯒꯤꯅ ꯃꯥꯒꯤ ꯇꯧꯈꯠꯂꯛꯂꯤꯕ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝ ꯑꯁꯤꯒꯤ꯫ ꯌꯪꯒꯦꯁ ꯁꯛꯁꯦꯁꯐꯨꯜ ꯑꯣꯟꯇꯔꯄ꯭ꯔꯅꯔꯅꯤ ꯍꯥꯏꯅ ꯁꯦꯒꯥꯛ ꯀꯥꯏꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯁꯤ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯄꯥꯝꯕꯣꯝꯒꯤ ꯀꯥꯔꯛ ꯑꯗꯨꯗ ꯂꯤꯛꯂꯥꯏꯒꯤ ꯃꯈꯨꯠꯇ ꯊꯤꯡꯖꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯛꯏ꯫ ꯄꯥꯏꯈꯣꯝꯕꯅ ꯅꯣꯛꯂꯒ, ꯑꯗꯨꯗꯤ ꯊꯣꯡꯅꯕ ꯇꯧꯔꯁꯤꯔ ꯃꯦꯗꯝ? ꯂꯤꯛꯂꯥꯏꯁꯨ ꯅꯣꯛꯊꯣꯔꯛꯏ꯫ ꯇꯧꯔꯁꯤ ꯁꯔ꯫ ꯑꯅꯤꯃꯛꯇꯨ ꯅꯣꯛꯃꯤꯟꯅꯖꯩ꯫ ꯄꯥꯏꯈꯣꯝꯕꯅ ꯃꯈꯥ ꯇꯥꯏ, ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯑꯗꯨꯝ ꯄꯥꯎ ꯄꯤꯔꯣ, ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯆꯒꯦ꯫ ꯃꯇꯝ ꯆꯥꯟꯅꯗ꯭ꯔꯗꯤ? ꯃꯇꯝ ꯆꯥꯟꯅꯗ꯭ꯔꯒꯅ ꯑꯉꯥꯡ ꯊꯥꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯊꯣꯡꯅꯕ ꯇꯧꯔꯁꯤ, ꯕꯕꯥꯁꯨ ꯍꯜꯂꯛꯈ꯭ꯔꯕꯅꯤꯅ꯫ ꯍꯣꯏ ꯃꯦꯝ ꯁꯥꯏ, ꯊꯣꯛꯑꯁꯤꯔꯣ? ꯂꯤꯛꯂꯥꯏꯗꯨ ꯑꯃꯨꯛꯀ ꯅꯣꯛꯂꯛꯏ꯫ ꯑꯅꯤꯗꯨ ꯃꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯐꯝꯗ ꯆꯠꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯃꯌꯥꯝ ꯑꯗꯨ ꯁꯦꯌꯔ ꯇꯧꯔꯛꯏ꯫
wari taraga mayamsu loina haraunai. Adubu Paikhombagi chindagi yamna thajadana ming amakak panthore. Hoi, ayam kana hone. Honaba suba nombasida ai sini nani khangde. Tawbudabu aina ngasi maipakna honaba ngamjakibadi aigi sar ulen mahaki matingdagini. Mahakse phai phate haibiba mi mayam amadi tholakpai. Adubu aigi oinadi mahaksina aigi himai chumbikiba adugumlaba misakkamani. Adubu laibak thibadi ngasi aina maipaklakpa miyoy ama oiraba matam asida mahak amuktang unajagi khanjabasi phangdre. Mahak hojik kadaida kari tawraga leibana haiba khande. Mabu aina thiba yabati phangde. Sir, interview asi thengnabiragadi amtang pau phawbiru. Aina khaurangna ngaijari. Magi interview asibu prithivigi kachin amadagi amamba ka amada nupa amani yenglagli. Nokfetsu tawi aduga mapi irasu jeli. Mani mahak uleni. Ulen mirot oikrabani mahak hauji India da laite. Sel thom pomba mahak thaidoklaga atopa lamda nupi angang puduna lotkrabani. Babinana changlaktuna. Asi mangaire tamubu thamoise ninjarise. Aduga chadu pire. Ulena lauduna amuktang chinglaga khumlai. Haina bulairi duni nupi. Kara amadana laini, kara amadana hingjabani. Magi punsisi aini yamna nungsikiba punsi masuwaiki. Aduga masagi honabada maringjal khaba wathauna leiba makok wangbana mana sigi thaksi yaujabani. Aidi mathun pairaga khaji inkhaluba khaktani. Kanagumba mu oiramlagadi taraktuna makhwang teklambasu yabani. Ma oibagi maton lomna kakhibani. Anyway, Paikhomba, good luck. Mai hanjin papa mi yamo isanu haina. Aina nangbo labna bor piri. Mapuroi bagi waduda Bavinasu momon nokjai. Paikhomba do interview loire. Liklai na hana loire haiduna. Liklai do chalambana office tagi half holiday lauthokduna laurubani. Mayumda handabida mahak chumjing mafam amada lai. Mana laklibase Indugi mayumdani. Indudo yamna natay chadaba phibam amada lairamle. Mayum machetu khaktamak ngairamle loina yonkre. Maphi marot amana kai kharaga yamna motna chingin khara sumangda khanduna lairami. Mayum kato yamna mamsilamle. Paikhomba changlakpu ubada Indu matai manaudo munni yenglai. Cherak nganglakadra khanbani adubu Indudu ngasiri yamna lemna Paikhomba bu kaure. Ibungo Paikhomba natro. Manine. Paikhomba yamna tapna khumlakbani. Kari leire lau changau lau. Sese morasida phamuse. Kari leirage kari haike nangbo. Paikhomba du manegi matawse ubada tasayna mapi ira jeli. Hana sauningbada mang thaduna mahakna tawruragasu. Ngasidi mangda jamot na binupi ama lairibasi. Magi manini khallubada mahak makok jagle. Kapningbadu phajinduna haire. Chakauba kuidra haibase nahak khanglabranine. Bawana chahi mari manga haiba chatpaso nongmatasu lakte. Lau haibasu yade. Bawana mating pangbadasu lau haiba yade na hai. Yamthina sauninglabrani aingonda. Paikhomba gi ngasigi wahi aduda Indudu pangkapta kappi asumna haire. Sauba kinatini ibungo. Mani yamana maya amagi magnaba tawkiba. Nongma iyana imau puraga lakbada aina athiba khon thakiba. Adusu aigi sida ihan hana lakjabada. Nangi adu waraba matam aduda aina nangonda chatkiba saja. Tungdasu nangi magnaba khankiba mayam aduna nini lakpa ngamdabanine. Nongmagi wabana henjalakpaga loina na. Tunghana punsi sa yenglabada ay yamna soiduna leiramine inegi ibungo. Pap mayam aduna inhinangi mangda lepangamdabane. Ngasidi Indudu gyansu sathina taramle. Aduga kaptuna magi asaiba mayam adubusu Paikhombada tamle. Mahaki nupadusu yauna Paikhombada soikiba mayamdu haire. Phana kuina pukmin pawminaduna pendaba asoi-soida mayamdu hainaba loiraba matung Paikhombana haire. Chakauba launine aina lawba lakadoini. Mamusu aduga loinama
ꯌꯨꯝꯒꯤ ꯃꯤ ꯂꯣꯏꯅꯃꯛ ꯂꯥꯎ ꯂꯣꯏꯁꯤꯜꯂꯒ ꯂꯣꯏꯅꯃꯛ ꯂꯩꯔꯝꯃꯨ ꯑꯩ ꯂꯥꯛꯀꯅꯤ ꯅꯤꯅꯦ ꯃꯊꯟꯇꯅꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯕꯦꯝꯃꯅ ꯕꯦꯝꯃ ꯑꯣꯏꯈ꯭ꯔꯦ ꯕꯕꯥꯒꯤꯗꯤ ꯅꯤꯅꯦ ꯈꯛꯇꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯏꯌꯥꯅ ꯍꯥꯏꯔꯒꯗꯤ ꯅꯤꯅꯦ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯗ ꯌꯨꯝꯒꯤ ꯃꯤ ꯂꯣꯏꯅꯃꯛꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯁ ꯅꯨꯄꯥꯁꯨ ꯆꯠꯅꯕ꯭ꯔꯅꯦ ꯃꯥꯃꯣꯗꯨꯅ ꯍꯪꯂꯛꯄꯅꯤ ꯄꯥꯏꯈꯣꯝꯕꯅ ꯁꯠ ꯈꯨꯝꯃꯤ ꯅꯨꯡꯁꯤꯕꯗ ꯂꯣꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯆꯥꯛꯀꯧꯕꯁꯦ ꯁꯨꯝꯅꯇꯪꯒꯤ ꯆꯥꯛꯀꯧꯕ ꯅꯠꯇꯦ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃꯁꯨꯅꯤ ꯑꯗꯨꯅ ꯂꯣꯏꯅ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯌꯥꯅꯔꯦ ꯄꯥꯏꯈꯣꯝꯕꯅ ꯍꯜꯂꯛꯄꯗ ꯁꯈꯤꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯀꯞꯂꯒ ꯂꯤꯛꯂꯥꯏꯅ ꯀꯣꯟꯗꯨꯅ ꯊꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯏꯪꯉꯛ ꯉꯛꯂꯕ ꯄꯥꯏꯈꯣꯝꯕꯅ ꯂꯤꯛꯂꯥꯏꯗ ꯌꯦꯡꯂꯛꯏ ꯂꯤꯛꯂꯥꯏꯅ ꯃꯃꯤꯠ ꯈꯠꯂꯛꯄꯗꯒꯤ ꯄꯥꯏꯈꯣꯝꯕꯅ ꯏꯆꯝ ꯆꯝꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯅꯨꯡꯁꯤꯅ ꯀꯣꯟꯗꯨꯅ ꯊꯦꯝꯕꯤ ꯀꯣꯟꯅ ꯂꯤꯛꯂꯥꯏꯅ ꯋꯥꯔꯤ ꯂꯤꯔꯛꯄꯗ ꯄꯥꯏꯈꯣꯝꯕꯁꯨ ꯈꯪꯂꯦ ꯁꯈꯤꯗꯨ ꯅꯍꯥꯟ ꯃꯈꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯃꯆꯥ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯆꯥ ꯃꯃꯧꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯨꯕꯗ ꯁꯈꯤꯗꯨ ꯃꯇꯨ ꯆꯨꯡꯈꯤꯕꯅꯤ ꯃꯥꯒꯤ ꯏꯒꯣ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯆꯥ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯃꯊꯃꯣꯏ ꯁꯦꯡꯅ ꯆꯪꯖꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯄꯨꯜꯂꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯀꯌꯥ ꯑꯃ ꯂꯣꯏꯅ ꯇꯥꯟꯅꯔꯦ ꯄꯥꯏꯈꯣꯝꯕꯒ ꯂꯤꯛꯂꯥꯏꯒꯅ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯉꯥꯛꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤ ꯑꯣꯏꯅ ꯂꯣꯏꯅ ꯀꯣꯟꯁꯤꯟꯈ꯭ꯔꯦ ꯑꯁꯣꯝꯒꯤ ꯌꯨꯝꯗꯨꯗꯅ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯉꯥꯅꯨ ꯌꯦꯟ ꯌꯣꯛꯇꯨꯅ ꯊꯝꯂꯒ ꯁꯣꯝ ꯌꯨꯝꯗ ꯄꯨꯂꯞ ꯂꯩꯃꯤꯟꯅꯩ ꯆꯂꯥꯡꯕꯁꯨ ꯄꯨꯟꯅ ꯂꯩꯔꯕꯗꯨꯗꯗꯤ ꯂꯣꯏꯅ ꯍꯔꯥꯎꯅꯔꯦ ꯍꯥꯏꯅ ꯍꯥꯏꯅ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯨ ꯌꯧꯔꯛꯂꯕꯅꯤ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥ ꯑꯣꯏꯅ ꯄꯥꯏꯈꯣꯝꯕꯅ ꯃꯅꯦꯒ ꯃꯥꯒꯤ ꯃꯥꯃꯣꯒ ꯃꯆꯥꯁꯤꯡ ꯑꯗꯨꯒꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯅꯕ ꯍꯥꯏꯗꯅ ꯃꯐꯝ ꯈꯪꯅ ꯇꯧꯔꯦ ꯅꯨꯡꯗꯥꯡꯗꯨ ꯂꯤꯛꯂꯥꯏ ꯆꯥꯛꯀꯧꯕ ꯍꯜꯂꯛꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯃꯆꯥꯒ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯆꯪꯂꯛꯇꯨꯅ ꯃꯣꯕꯥꯏꯜꯗ ꯊꯥꯡꯖꯤꯡꯗꯨꯅ ꯎꯠꯂꯛꯏ ꯂꯤꯛꯂꯥꯏꯅ ꯄꯥꯔꯛꯏ ꯆꯦꯜꯂꯕ ꯃꯇꯨꯡ ꯃꯁꯥꯅ ꯌꯥꯗꯦ ꯍꯥꯏꯕ ꯅꯨꯄꯤ ꯑꯃ ꯅꯨꯄꯥꯗꯨꯅ ꯐꯨꯕꯗ ꯃꯃꯤꯠ ꯅꯥꯝꯃ ꯆꯣꯡꯊꯣꯛꯂꯦ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯗꯨ ꯍꯥꯟꯅꯁꯨ ꯅꯨꯄꯥ ꯑꯍꯨꯝꯗ ꯆꯦꯜꯂꯒ ꯃꯁꯥꯅ ꯌꯥꯗꯦ ꯌꯥꯗꯦ ꯍꯥꯏꯗꯅ ꯁꯦꯜ ꯂꯧꯊꯣꯛꯄꯒꯤ ꯋꯥꯐꯝꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ ꯌꯦꯡꯂꯨꯕꯗ ꯕꯤꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯂꯤꯛꯂꯥꯏꯅ ꯃꯣꯕꯥꯏꯜꯗꯨ ꯄꯥꯏꯈꯣꯝꯕꯗ ꯄꯤꯔꯛꯂꯒ ꯁꯣꯜꯂꯤ ꯁꯣꯅꯨꯁꯤꯗꯤ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯤ ꯄꯥꯏꯈꯣꯝꯕꯁꯨ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯃꯃꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯁꯨ ꯆꯪꯁꯤꯟꯈꯤꯗꯨꯅ ꯃꯆꯥꯕꯨ ꯂꯛꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯃꯤꯟꯅꯔꯦ ꯑꯏꯕꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯅꯥꯎꯔꯤꯟꯗ ꯑꯃꯗꯤ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯒꯤ ꯊꯧ ꯄꯨꯕꯤꯔꯤꯕꯁꯤꯡꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯌꯥꯏꯐ-ꯃꯪꯒꯣꯜꯒꯤ ꯄꯥꯎꯖꯦꯜꯁꯨ ꯄꯤꯖꯔꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯄꯨꯟꯁꯤ ꯑꯣꯏꯃꯤꯟꯅꯔꯁꯤ ꯃꯥꯏ ꯄꯥꯛꯄ ꯅꯥꯗ ꯌꯦꯛꯇꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯈꯨꯔꯨꯝꯖꯔꯤ